Chahi Nauriba Hizam Lintoingambi Amadi Pizam Hamanjit Anibu Chinkuki terrorist singna Faraga Tamthina Hatpi Kibadagi Ngasi Fauba Masa Fangdana Lading a Cherakta Atopa Chahi Nauriba Nupa Machani Amasu Ngarang Awang Sekmagi Mafum Amadagi Masakang Daba Singna Faduna Pukre Hairi Masakang Daba Singna Faduna Pukraba Nupa Machani Dudi Maibam Abinas Chahi Tarataruk Apokpa Maibam Hemanta Amadi Ningthozam Anthony Chahi Taramapan Apokpa Kidraba Ningthozam Sundarni. Makoy animal Imphal West District Manung Chanba Lamsang Police Station na konba Akham Awang Laikai Digini. Hauzik Tiba Kangdana Ladyba Nahani si Ngarang Ayupung Mapan Kara Helakpa Matamda Gi Yumdagi Amuba Machugi motorcycle registration number MN01AN3387 Amada Punna Chatminaki Haina Imung Manungna Fung directly. Thodok asigi matangda Lamsang Police Station da missing report ama file tawkibaga loinana thiba khangdana leiriba makoi anigi mobile number sing cybercrime da check tawbada Senapati District Water Supply manakta mobile amadi phangba ngamle hairi Thodok asiga mari leinana akham maira paibi lokki tongbram mani tongbina phongdorakpada Thiba Kangdana Ladyba Nupa Macha Ani Asibu Atuba Matamda Manipur Lainga Amadi Civil Society Gi Mipum Khuding Makna Thiba Phangna Ba Hotnabada Angamba Mateng Pangbiu Nongma Kangdana Mipa Mipun Toina Tawrakliba Se Lengakna Miteng Changbiu Hainasu Phongdoke Abinas ka ngarang manab ka Oi bathu ki bide hanjelakte maira pa bi mayam lup mayam punna magna icha ju phangna te thibi mateng pang si hajeri sarkar gi mai ge gi ju lup mayam gi mai ge ju icha gi baktam mateng am ta pang bi ai gi sanpa Anthony ma pung ma pan sa cha thoki de gi hanjelakta ba sahi taraga mapal mayam lenga la thibi de ko pidna icha gi massage phangan bi ko Ngarang pung mapan mai tabada ai inaw nupa do thokibadagi yumda hanjalaktre ma do kalai da chatlino kholino ju yumda amta hairamte aduga phone tawbuju supai paikhatre hojik pawa aduga nungdang da mu akhoi mayam police station da police ta complaint tawba chapada moigi cyber crime da yengbada maji Senapati da magi location je oyeba hojik pawa thiba khangde aduga magi phone jina water supply amagi manak da cherang na yumjalaga taraga lerame na hai moi ani chaminagi bane ani chaminagi je mafam tunga na phone je tarame hai adumaina hai adu mayamna leiriba changsta phuna makna aigi inaw nupa ji mangi baje amta thiminasi mayamna mate amta pangbiyo ngasi akhoi khungbangjida pung mapan tabada mayumdagi ima thaba amata chaluge haina sakhiba isani isugumani akhoi gi ani do mafang khangdana halaktre hujing makhoi gi phol tawbada su phangdadana phone di jing chali adugo phone di parakte adugo mayam changdana police ta akhoi gi local MLA da chatana khotana tawba kanda angang si akhoi gi mayamna lawnabada angang si ukina pharangdra haibagi chingaba lei aduna mafang khangdana mangkhiba angang si manipur da leiba civil society mayamna su mateng pangbiu aduga huji paliba sarkar gi saitegi ju ai miyang changjal hani sumai sum tawdra noma gi ani mang ahum mang mai tamjariba class 10 da kajariba angang singdana mapunsi eno tawbase leiba ki damaktani haidana pikleba angang singa sindi mathwai khubak da haptana chongthoktra tawre aduga tumin leiba khoi bu ngaliba khoi bu sendiriba ipaima akhoi gi huji gi lengang na tumin leisan baje aigi thamoina yaningde aduna masi mayam gi apamani angang hingje thibada manipur gi civil society leiba mayam yawol mayam sena su mateng pangbiu